Praise the Lord. Ahanba magtada taibang malim bulay siyembiba marol ahumgi mapubu mapal na idana thagat sawaga loinena yengbiriba masung tabiriba pumnamakpu dayanan laisramna kanbiba mapu Jesu Christa gi minglenda yaifa mangol pizari amasung ikai khumnazari ngasi mayamda Manipur dagi ima amagi testimony matau karamna imana Jesu Christa bu lobsanjakhiba haibagi Athoiba testimony ama khakai tahanjarake ima se aiga mamangda khangnajarakpana sade adubu aina ishorgi thaujal na ibu loina biduna afaba wapau YouTube ta phangdok chariba sidagi imana yengbiraba matungda aigi number asi imana phangbiraba matungda ingonda contact tawbirakpani amasung aina kharani chinbagi maramna fazana imaga wari sanaba ngamjakhide adubu ngasidi ishorgi thaujal na imaga iga matau karamna imana Jesu Christa bu lobsanjakhibage haibagi testimony matek amadi aikhoi ingonda khanganbire amasung masimak mayamdasu ai khanganjarake chilnaw singi chelsing ibungo Jesu Christa mahakti kanbibagi mapuni mahakpu fangjaba singse ingthaba ta oye aduga aikhoina hotnajabadagi su ishorbu fangjaba nate ishorni aikhoibu yamna nungsi ishorni aikhoibu yamna nungsi chilnaw singi chelsing aina aingonda ichel kayana ima ipa pabung kayana ichilnaw kayana phone tawbiraktuna testimony haibirakpa testimony singa se tajaba matamda ingonda henne ingonda thamoida pangal fangjari chilnaw singi chelsing amasung imagi testimony se Athoiba testimony mayam tabiyo amasung adomna khangba ngamgani karamna langtaknarami imana adubu karamna imagi langtaknaba kokhiduna achumba sengba ishorda laksakibano achumba sengba ishorna matau karamna imabu kauthokpiki haibase imagi Athoiba testimony se tahanjadrinagi mamangda Holy Bible dagi ishorgi wahai amatang pathokjarake asengba mapugi larik dagi Holy Bible asengba Bible larik dagi mathi pandup ahumgi pada taraga mathoi amasung taraga nithoi asi adom tabiyu pukning hongbagi damak aina nekhoibu isingda baptize tawbi adubu aigi tungda lenglakliba mahak aduna ingondagi hena chawi aidi mahakki sandal puba matik sade mahakna nekhoibu thawai sengbada amasung maida baptize tawbigani mahakki khutta phau inthok lei mahakna mahei marong yeifam madu ningthina sengdoklaga mahakki kaida gehu paisangani adubu mahakna maham adu mutpa naidraba maida thajingani amen pathokraba hingba ishorgi wahai asina tajariba pumnamakta sokpibo isano amasung Jesu Christana khandoklaba Athoiba maru ado Athoiba mahei marong ado aikhoi oiminarasi haiduna Jesu Christa gi mingda ohenbiro haiduna khuramjaribani chilnaw singi cheijalse amen hojik imagi Athoiba testimony ase koi taminasi loinana adomgi comment kari lei haibase chilnaw singi chelsing phongdok piro share tawbi woteina sukhangba yanabagi damakta maramdi mase entertainment gi haraubagi nungaibagi ngaihagi ba tebang panbagi haraubagi nate masidi punsi chuppa thawai ga haksanga lomnaidana haraunabagi adugumlaba ishorgi afaba pauni mayamda share tawbi chilnaw singi chelsing amasung aina thaje aina khangi madudi imagi testimony asina mi kayagi thawai kanbiba ngamgani haibase aduga chilnaw singna chelsingna hena ishorgi afaba wapau amasung ishorgi testimony ishorna uthokpa testimony lebiba taragadi aigi contact number ai haijarake asida adomna phone tawbiro 6002412340 si number sida WhatsApp number ni masida contact tawbiro amasung adomgi testimony do ai phongdoksage maramdi ishorna ikhoida utpiriba testimony sakhi singase ikhoi mayamda phongdokjase maramdi haiba testimony aduna atopa ichilnaw ichel ima pabung amagi testimony oigadoribani thagachari imagi testimony ase taminarasi hello tai ima aina ni khambra oh ni siga atam chinchan basina ai ngamdabani ko ima warobinu ko warojedi nana nangbo lamna hanna thagatlisin kain ta sautedi yana nangi achinba leiramgani na adum khangye haibira mama hujitine ai thabak chindre ngasai tawsira kan tawda ngasi Sunday niko silamgada na muk tawdaba imagi phone je darkar budi kichu leite aina sum wari wakhong chajaningbagi paijarapane slap na kana ima kain kawrokpado
ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯅꯍꯥꯛꯁꯦꯀꯣ ꯑꯩ ꯅꯪꯒꯤ ꯅꯨꯡꯇꯤꯒꯤ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯐꯣꯟꯗ ꯄꯥꯏꯌꯦꯕꯀꯣ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯌꯦꯡꯗꯣꯔꯕꯅꯦ ꯑꯗ ꯑꯩꯅ ꯍꯥꯟꯅ ꯐꯣꯟ ꯑꯃꯨꯛꯇ ꯄꯥꯏꯍꯧꯈꯤꯒꯦ ꯆꯠꯄ꯭ꯔꯥ ꯌꯦꯡꯒꯦꯅ ꯄꯥꯏꯔꯛꯄꯅꯦ ꯑꯩꯅ ꯋꯥꯔꯤ ꯈꯤꯇꯪ ꯁꯥꯅꯤꯡꯕꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯇꯣꯛꯑꯦ ꯑꯗ ꯂꯍꯥꯟ ꯏꯕꯨꯡꯉꯣꯅ ꯄꯨꯡ 9ꯒꯤꯗ ꯍꯥꯏꯕꯗꯨꯗ ꯑꯩ ꯌꯥꯝ ꯋꯥꯅ ꯉꯥꯏꯌꯦꯕꯀோ ꯑꯗꯨꯝ ꯇꯧꯔꯛꯇ꯭ꯔꯕꯗꯨꯗ ꯑꯩꯗꯤ ꯃꯥ ꯆꯤꯜꯂ ꯃꯥꯅꯦꯅ ꯇꯣꯛꯑꯕ ꯀꯔꯤꯝꯇ ꯁꯥꯎꯗꯦ ꯃꯥꯅ ꯆꯨꯝꯅ ꯁꯨꯝ ꯑꯩꯅꯅꯦ ꯈꯪꯕ꯭ꯔ ꯃꯃꯥ ꯏꯃꯥ ꯍꯥꯏꯗꯤ ꯑꯩꯅ ꯄꯨꯡ 9ꯗꯨꯒ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯦ ꯇꯧꯒꯦ ꯍꯥꯏꯅꯗꯤ ꯑꯩ ꯂꯩꯔꯝꯕꯅꯦꯕ ꯑꯗꯨꯒꯤ ꯊꯕꯛꯁꯦ ꯑꯃꯨꯛ ꯂꯥꯛꯏ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗ ꯐꯣꯟꯗꯣ ꯇꯧꯔꯒ ꯐꯖꯅ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤ ꯑꯃꯃꯨꯛ ꯇꯧꯔꯒꯗꯤ ꯋꯥꯔꯤꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯀꯣ ꯇꯥꯗꯦ ꯑꯗꯨꯅ ꯐꯖꯅ ꯆꯨꯝꯃꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯒꯦ ꯍꯥꯏꯅ ꯃꯃꯥꯗ ꯀꯩꯒꯨꯝꯕ ꯃꯇꯝꯗꯀꯣ ꯏꯃꯥꯅ ꯁꯨꯝ ꯇꯧꯔꯛꯑꯗꯤ ꯈꯔ ꯑꯗꯨꯝ ꯄꯥꯏꯕꯤꯔꯛꯑꯣ ꯍꯣꯏ ꯄꯥꯏꯅꯤ ꯄꯥꯏꯅꯤ ꯃꯃꯥ ꯄꯥꯏꯅꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯁꯨ ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯁꯤꯒꯤ ꯙꯔꯃꯁꯤꯗ ꯑꯩꯁꯨ ꯆꯠꯆꯩꯌꯦꯕ ꯑꯗ ꯅꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯀꯩꯅꯣꯗ ꯂꯥꯛꯄꯁꯦ ꯑꯩ ꯌꯥꯝ ꯌꯨꯇ꯭ꯌꯨꯕꯇ ꯊꯋꯥꯏ ꯇꯥꯅ ꯑꯩ ꯌꯥꯝ ꯐꯖꯅ ꯌꯦꯡꯉꯦꯕ ꯍꯧꯖꯤꯛ ꯍꯧꯗꯣꯔꯕꯅꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯀꯔꯤ ꯆꯠꯊꯣꯛ ꯂꯪꯊꯣꯛꯇ꯭ꯔꯒꯁꯨ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯖꯕ ꯃꯥꯅꯤ ꯑꯗꯨ ꯀꯩꯅꯣ ꯇꯧꯕꯗ ꯋꯥꯔꯤꯕꯨꯗꯤ ꯁꯥꯅꯤꯡꯉꯥꯏꯕꯨꯗꯤ ꯂꯩꯕ ꯑꯗ ꯑꯩꯒꯤꯁꯦ ꯌꯥꯝ ꯁꯥꯡꯕ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯗꯅ ꯇꯣꯛꯑꯕ ꯌꯥꯛꯁꯨ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯏꯃꯥꯒ ꯀꯧꯅꯕ ꯃꯤꯁꯦ ꯂꯩꯇ꯭ꯔꯦ ꯑꯩ ꯏꯆꯥ ꯏꯁꯨ ꯈꯔ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯕ ꯏꯁꯨꯗ ꯉꯥꯏꯔꯦ ꯏꯆꯥꯈꯩꯗꯤ ꯂꯩꯇ꯭ꯔꯦ ꯑꯗ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯏꯃꯥ ꯀꯥꯏꯅ ꯀꯧꯔꯛꯄꯗꯣ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯅ ꯅꯍꯥꯛꯄꯨ ꯊꯥꯒꯠꯂꯤ ꯏꯃꯥꯅꯀꯣ ꯑꯗꯣ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯅꯤ ꯃꯃꯥꯀꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯦ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯤꯗꯒꯤ ꯍꯦꯟꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯔꯒꯒꯤ ꯃꯔꯤ ꯑꯣꯏꯍꯟꯕꯤꯔꯕꯅꯤ ꯃꯃꯥꯀꯣ ꯃꯥꯅꯤ ꯑꯗ ꯑꯩꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯖꯩꯑꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯁꯤꯒꯤ ꯃꯔꯤꯁꯦ ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯅꯪꯒꯤ ꯋꯥꯄꯥꯎ ꯇꯥꯏꯌꯦꯕ ꯑꯗ ꯌꯥꯝꯅ ꯀꯜꯂꯛꯆꯕ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯄꯦꯟꯖꯕ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩ ꯊꯥꯒꯠꯆꯔꯤ ꯅꯪꯕꯨ ꯑꯗꯣ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯇꯧꯔꯛꯑꯣ ꯃꯔꯛꯇ ꯏꯃꯥꯗꯁꯨ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯑꯣ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯨꯝꯈꯔ ꯇꯠꯇꯅ ꯁꯨꯝ ꯁꯥꯔꯛꯀꯦꯕ ꯅꯣꯡꯃꯗ ꯄꯨꯔꯥ ꯁꯥꯕ ꯍꯥꯏꯕꯁꯦ ꯅꯪꯉꯣꯟꯗꯁꯨ ꯑꯆꯤꯟꯕ ꯂꯩꯔꯝꯒꯅꯤ ꯑꯗ ꯑꯩꯅ ꯇꯥꯕꯗ ꯏꯕꯨꯡꯉꯣꯁꯦ ꯀꯁꯥꯔꯗꯩꯅꯦ ꯍꯥꯏꯅ ꯇꯥꯒꯤ ꯑꯍꯥꯟꯕꯗ ꯑꯗ ꯑꯩ ꯚꯥꯞꯇꯅ ꯀꯁꯥꯔꯗꯒꯤ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯗ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯑꯩꯅ ꯍꯪꯕꯗꯣ ꯍꯧꯖꯤꯛꯁꯤ ꯍꯥꯏꯔꯤꯕ ꯂꯝꯗꯨꯗ ꯂꯩꯕꯅꯤꯀꯣ ꯏꯆꯥꯁꯦ ꯑꯩ ꯕꯣꯟꯇꯔꯥꯄꯨꯔ ꯍꯥꯏꯅ ꯃꯃꯤꯡ ꯀꯧꯏ ꯃꯃꯥ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯄꯨꯅ ꯍꯦꯛ ꯆꯤꯡꯁꯤꯟꯕꯤꯕꯗꯧ ꯊꯣꯛꯑꯦ ꯏꯃꯥꯗ ꯉꯁꯥꯏꯒꯤ ꯋꯥꯁꯦ ꯉꯥꯡꯒꯦ ꯇꯧꯕꯗꯀꯣ ꯄ꯭ꯔꯦꯝꯁꯤꯅ ꯂꯥꯛꯈꯤꯗꯅ ꯏꯃꯥꯁꯦ ꯋꯥ ꯉꯥꯡꯕ ꯑꯃ ꯈꯪꯗꯦꯀꯣ ꯑꯩꯅ ꯑꯩꯅꯅꯦ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯃꯥ ꯀꯩꯁꯨꯝ ꯋꯥꯈꯜ ꯍꯟꯊꯕꯤꯒꯅꯨꯀꯣ ꯏꯁꯣꯔꯅ ꯃꯃꯥꯒꯤ ꯃꯆꯥꯁꯤꯡ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯤꯕꯅꯤ ꯑꯗꯨ ꯇꯧꯕꯁꯨꯀꯣ ꯏꯕꯨꯡꯉꯣꯅꯁꯨ ꯍꯥꯏꯕꯤꯔꯤꯀꯣ ꯑꯩꯅ ꯁꯤ ꯊꯋꯥꯏ ꯌꯥꯎꯅ ꯂꯩꯁꯦꯝꯕ ꯃꯄꯨꯁꯤꯕꯨ ꯅꯤꯡꯖꯕꯗꯒꯤꯀꯣ ꯑꯩꯒꯤ ꯏꯆꯥ ꯑꯃ ꯍꯟꯇꯛ ꯂꯩꯈꯤꯗꯦꯕ ꯑꯁꯤꯒꯤ ꯉꯥꯎꯅ ꯐꯩꯅ ꯂꯩꯕꯗꯣ ꯁꯦꯡꯅ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯄꯣꯊꯥꯕ ꯄꯤꯌꯦ ꯏꯕꯨꯡꯉꯣ ꯑꯗ ꯑꯩꯅ ꯅꯪꯅ ꯂꯥꯞꯅ ꯏꯃꯥ ꯀꯥꯏꯅ ꯀꯧꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯅꯅꯦ ꯑꯩꯅꯅꯪꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤꯀꯣ ꯏꯃꯥꯅ ꯑꯗꯨ ꯑꯩꯅꯁꯨ ꯇꯧꯕ ꯃꯇꯝꯗ ꯄꯥꯏꯕꯤꯔꯛꯑꯣ ꯑꯗꯨ ꯅꯍꯥꯛꯅꯁꯨ ꯃꯔꯛꯇ ꯑꯗꯨꯝ ꯁꯪꯕ ꯀꯥꯟꯗ ꯏꯃꯥꯗ ꯇꯧꯕꯤꯔꯛꯎꯀꯣ ꯐꯣꯟꯁꯦ ꯑꯩ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯏꯃꯥ ꯀꯣ ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯒ ꯃꯃꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯃꯇꯧ ꯀꯔꯝꯅ ꯃꯃꯥꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯈꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯖꯈꯤ ꯍꯥꯏꯕꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯃꯁꯨ ꯃꯃꯥꯗꯒꯤ ꯇꯥꯅꯤꯡꯉꯤ ꯑꯗꯨꯅꯦ ꯑꯩꯅ ꯐꯣꯡꯗꯣꯛꯀꯦ ꯈꯟꯈꯤꯕ ꯑꯗ ꯌꯥꯝꯁꯨ ꯁꯥꯡꯉꯦ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯑꯗꯣ ꯍꯧꯖꯤꯛꯅꯦ ꯍꯧꯖꯤꯛ ꯏꯃꯥꯅ ꯈꯤꯇꯪ ꯇꯦꯟꯁꯤꯜꯂꯞ ꯇꯧꯔꯒꯅꯦ ꯃꯃꯥ ꯈꯤꯇꯪ ꯍꯥꯏꯕꯤꯕ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ
Haige. ꯑꯗꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯔꯟ ꯇꯧꯒꯦꯀꯣ ꯑꯉꯥꯡ ꯈꯔ ꯑꯩꯉꯣꯟꯗ ꯆꯌꯦꯠꯅꯕ ꯑꯩ ꯀꯩꯅꯣꯅꯦ ꯏꯃꯥꯁꯦ ꯁꯤꯒꯤ ꯃꯔꯝꯁꯦ ꯑꯩ ꯅꯧꯅ ꯆꯪꯖꯔꯛꯄꯅꯦ ꯍꯥꯏꯅ ꯅꯉꯣꯟꯗ ꯍꯥꯏꯒꯦꯕ ꯀꯔꯤꯗꯩ ꯆꯪꯉꯛꯈꯤꯕꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯏꯆꯥꯁꯦ ꯑꯩꯅ ꯏꯆꯥꯁꯦ ꯅꯨꯄꯥ ꯑꯅꯤꯈꯛ ꯌꯥꯎꯋꯦꯕ ꯑꯅꯤꯁꯦ ꯑꯅꯤꯃꯛ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯍꯟꯁꯤꯗꯤ ꯐꯅ ꯀꯨꯏꯔꯦ ꯃꯥꯅ ꯄꯣꯛꯑꯝꯕ ꯃꯆꯥ ꯅꯨꯄꯥ ꯑꯅꯤ ꯂꯩ ꯑꯗꯨꯁꯨ ꯃꯆꯥ ꯄꯣꯛꯑꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯦꯕ ꯍꯟꯗꯛ ꯅꯧꯅ ꯑꯃ ꯂꯩꯈꯤꯗꯕꯁꯦ ꯍꯧꯖꯤꯛ ꯐꯤꯔꯣꯏ ꯅꯨꯡꯔꯣꯏ ꯑꯃꯠꯇ ꯁꯣꯟꯗꯔꯦꯕ ꯁꯤꯗꯤ ꯑꯩꯅ ꯍꯦꯛꯇ ꯏꯁꯥꯁꯤ ꯉꯥꯎꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯄꯨꯔꯥ ꯆꯥꯅꯤ ꯊꯛꯅꯤ ꯇꯨꯝꯅꯤ ꯈꯪꯗꯦꯕ ꯑꯗ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯂꯩꯔꯤꯉꯩꯗ ꯃꯥꯁꯦ ꯑꯩꯅ ꯆꯩꯕ ꯉꯥꯡꯕꯁꯦ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯋꯥꯔꯤ ꯇꯧꯕꯗ ꯀꯌా ꯊꯧꯑꯣꯏꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯍꯤ 3ꯀ ꯍꯥꯏꯔꯛꯄꯒꯤ ꯀꯥꯟꯁꯤꯗ ꯕꯣꯔꯗꯤꯡꯗ ꯊꯝꯒꯦꯅ ꯃꯥꯁꯦ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗ ꯕꯣꯔꯗꯤꯡꯁꯦ ꯍꯥꯎꯒꯤ ꯍꯥꯏꯕꯗꯤ ꯍꯥꯎ ꯃꯤꯔꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯩꯁꯦ ꯀꯥꯡꯄꯣꯛꯄꯤ ꯍꯥꯏꯕꯁꯦ ꯏꯕꯨꯡꯉꯣ ꯇꯥꯔꯝꯒꯅꯤ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯤꯁꯟ ꯂꯤꯁꯨꯒꯨꯟ ꯑꯩꯈꯣꯏ ꯗꯥꯛꯇꯔꯒ ꯂꯩꯕꯗꯣ ꯑꯗ ꯑꯩꯅ ꯃꯥꯁꯦ ꯕꯣꯔꯗꯤꯡꯗ ꯊꯝꯃꯦ ꯊꯝꯕꯁꯤꯗ ꯍꯥꯏꯕꯗꯤ ꯃꯩꯇꯩꯁꯨ ꯇ꯭ꯔꯥꯏꯕꯦꯜꯁꯨ ꯃꯌꯥꯝ ꯂꯣꯏ ꯄꯨꯜꯂꯦ ꯁꯤꯒꯨꯟꯗꯣ ꯑꯗ ꯃꯣꯏꯒꯤ ꯂꯥꯏꯅꯤꯡꯁꯦ ꯏꯃꯥꯅ ꯍꯧꯖꯤck ꯄꯥꯝꯃꯤꯕ ꯂꯥꯏꯅꯤꯡꯁꯤ ꯆꯠꯂꯦꯕ ꯑꯩꯒꯤ ꯑꯉꯥꯡꯁꯦꯗ ꯆꯠꯂꯝꯃꯦꯕ ꯑꯩꯅ ꯈꯪꯗꯕ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯃꯥꯅ ꯅꯥꯆꯨꯡꯗꯦ ꯑꯗꯣꯝꯗ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦ ꯑꯗ ꯑꯩꯈꯣꯏꯅꯕꯨ ꯆꯩꯔꯝꯃꯦꯕ ꯑꯗꯨ ꯃꯥꯁꯦ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅꯔ ꯀꯩꯅꯣ ꯈꯪꯗꯦ ꯏꯃꯥꯁꯦ ꯉꯥꯎꯅ ꯐꯩꯅ ꯂꯩꯌꯦ ꯑꯗ ꯃꯌꯥꯝꯅ ꯊꯥꯖꯕꯤꯕ ꯊꯥꯖꯕꯤꯗꯕ ꯍꯥꯏꯕꯗꯨꯗꯤ ꯄ꯭ꯔꯚꯨꯒꯤ ꯀ꯭ꯔꯤꯄꯥꯅꯤꯀꯣ ꯏꯃꯥꯅ ꯅꯉꯣꯟꯗ ꯄꯥꯎ ꯇꯝꯒꯦ ꯇꯧꯕꯁꯦ ꯅꯣꯡꯃ ꯑꯩꯒꯤ ꯃꯪꯗꯀꯣ 시여러분 마늘 라에 이만낭나 아이기다 막 cấp đồ tổ 라다버도 tàu 아이는 레이런 바윰제 낭지행우르노 낭나 시대행을 레이버체 누가이때 이마기 유마마 삐르게 하전 할라 먹을 랑인데 마늘 라버체 시결버기 마뚱니고 아다 낭이 윰제 amamba lambi thado nang angan da chaluina amamba chalagi nang khudi khi tu shi tare ai nangi thambirami be yumche yenguranu atopa yuma na pirage haidana ko pirame chidala yu haidana mangi wari ni ko ada nang kain ta ki khang leganu aina photo am thelambani 포토시 까나노 예ꯡꯕꯗ ꯃꯥꯅ ꯊꯥꯏꯅꯒꯤ ꯅꯤꯡꯖꯈꯤꯕ ꯏꯁꯣꯔꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯒꯤ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯥꯁꯤ ꯃꯥꯏ ꯃꯌꯨꯝ ꯍꯣꯡꯈ꯭ꯔꯕꯅꯦꯕ ꯑꯩꯒ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯑꯗ ꯃꯥꯁꯤ ꯆꯠꯈ꯭ꯔꯀꯥꯟꯗ ꯀꯀꯥ ꯑꯃ ꯌꯥꯎꯔꯤꯁꯤ ꯋꯥꯔꯤꯗ ꯍꯧꯔꯣ ꯍꯥꯏꯌꯦ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯃ ꯃꯥꯒ ꯂꯣꯏꯅꯔꯛꯄꯁꯦ ꯁꯤꯁꯨ ꯀꯨꯏꯔꯕꯒꯤ ꯑꯩꯒꯤ ꯃꯪꯗ ꯎꯈꯤꯕ ꯅꯤꯄꯥꯅꯤꯀꯣ ꯑꯁꯤꯒꯤ ꯂꯝꯕꯦꯟꯗ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯑꯋꯥꯕꯗ ꯑꯍꯟꯁꯤꯅ ꯄꯥꯡꯕꯤ ꯏꯁꯤꯡ ꯂꯥꯟꯕ ꯉꯝꯗꯕ ꯃꯥꯅ ꯂꯥꯟꯊꯣꯛꯄꯤ ꯑꯗꯨ ꯅꯣꯡꯃ ꯃꯥꯅ ꯍꯥꯏꯔꯝꯃꯦ ꯑꯃꯨꯛ ꯎꯅꯈꯤꯁꯤꯀꯣ ꯍꯥꯏꯁꯦ ꯃꯪꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯒꯤ ꯑꯍꯟꯗꯣ ꯃꯥꯅ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯑꯦ ꯑꯗꯨ ꯊꯅꯝꯃꯒ ꯃꯥꯗꯤ ꯃꯥꯡꯈ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦ ꯑꯄꯪꯕꯤ ꯑꯉꯥꯎꯕꯤ ꯑꯃꯟꯕ ꯐꯤ ꯁꯦꯠꯀꯅꯨ ꯑꯃꯝꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯊꯨꯅꯥꯝ ꯅꯥꯡꯉꯩ ꯃꯔꯛꯇ ꯂꯩꯒꯅꯨ ꯅꯨꯡꯉꯥꯏꯅ ꯅꯪ ꯁꯤꯗ ꯂꯩꯌꯨ ꯅꯆꯥꯅ ꯄꯤꯔꯝꯕ ꯌꯨꯝꯁꯤꯗ ꯅꯪ ꯁꯤ ꯂꯩꯔꯗꯤ ꯑꯋꯥ ꯑꯅꯥ ꯂꯣꯏ ꯀꯣꯛꯀꯅꯤ ꯍꯥꯏꯗꯅ ꯅꯪꯒꯤ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯑꯩ ꯄꯨꯔꯒꯦ ꯀꯣ ꯆꯠꯈ꯭ꯔꯦ ꯑꯩꯁꯦ ꯇꯁꯦꯡꯕ ꯋꯥꯔꯤꯅꯤꯀꯣ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯑꯉꯛꯄꯅꯦ
ꯑꯗꯨꯗ ꯑꯩꯁꯤ ꯃꯣꯏ ꯆꯠꯈ꯭ꯔꯀꯥꯟꯗ ꯀꯞꯄꯦ ꯌꯥꯝꯅ ꯃꯪꯁꯤꯗ ꯀꯞꯄꯁꯤꯗ ꯑꯩ ꯏꯁꯨ ꯑꯃꯈꯛꯅ ꯑꯩꯕꯨ ꯍꯧꯗꯣꯔꯛꯑꯦꯕ ꯀꯩꯒꯤꯅꯣ ꯏꯕꯣ ꯒ꯭ꯌꯥꯟ ꯇꯥꯎ ꯇꯥꯔꯕꯣ ꯂꯦꯡꯉꯣ ꯌꯥꯎꯋꯣꯂꯣ ꯀꯥꯏꯗꯅ ꯐꯖꯅ ꯃꯥꯅ ꯍꯧꯗꯣꯛꯄꯤꯕꯁꯦ ꯑꯩꯁꯤ ꯒ꯭ꯌꯥꯟꯁꯤ ꯇꯥꯔꯦꯕ ꯏꯃꯥ ꯑꯩꯁꯤ ꯃꯪꯉꯨꯔꯦ ꯀꯞꯄꯤꯁꯦ ꯍꯥꯏꯅ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯇꯁꯦꯡꯕ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤꯀꯣ ꯑꯩꯅ ꯃꯥ ꯁꯤꯈꯤꯕ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛꯁꯦ ngasi ꯐꯥꯎꯗ ꯑꯩ ꯅꯤꯡꯁꯤꯡꯕ ꯂꯩꯇꯦ ꯅꯤꯡꯁꯤꯡꯉꯒ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯑꯩꯉꯣꯟꯗ ꯑꯗ ꯑꯩꯅ ꯑꯁ ꯃꯥꯅ ꯅꯤꯡꯉꯝꯃꯤꯕ ꯏꯁꯣꯔꯁꯤꯗꯤ ꯌꯥꯝ ꯐꯕ ꯏꯁꯣꯔ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯑꯩ ꯃꯥꯅ ꯅꯧꯅ ꯈꯣꯡꯗꯥꯖꯈꯤꯕꯅꯤ ꯑꯊꯣꯏꯕꯅꯤ ꯃꯃꯥ ꯑꯊꯣꯏꯕ ꯑꯩ ꯇꯥꯕꯗ ꯃꯃꯥ ꯑꯩ ꯇꯨ ꯆꯨꯡꯉꯤ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯏꯁꯣꯔꯁꯦ ꯃꯃꯥ ꯑꯧ ꯏꯁꯣꯔꯁꯦ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯍꯧꯖꯤꯛ ꯕꯥꯏꯕꯜ ꯑꯃꯈꯛ ꯄꯥꯖꯩꯌꯦꯕ ꯕꯥꯏꯕꯜꯁꯤꯒꯤ ꯃꯃꯤꯡꯁꯦ ꯑꯁꯦꯡꯕ ꯃꯄꯨꯒꯤ ꯕꯥꯏꯕꯜ ꯍꯥꯏꯌꯦ ꯑꯧ ꯑꯗꯨ ꯏꯆꯥꯅ ꯄꯥꯕ ꯀꯥꯟꯗꯗꯤ ꯍꯣꯂꯤ ꯕꯥꯏꯕꯜ ꯍꯥꯏꯅ ꯇꯥꯏ ꯍꯣꯂꯤ ꯕꯥꯏꯕꯜ ꯑꯧ ꯑꯗꯨ ꯏꯆꯥꯅ ꯍꯦꯛ ꯄꯥꯕ ꯇꯥꯏ ꯑꯗꯨ ꯋꯥꯍꯩꯗꯤ ꯈꯖꯤꯛ ꯃꯥꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯏꯃꯥꯅ ꯄꯥꯔꯤꯁꯤꯒꯀꯣ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯋꯥꯔꯤꯁꯦ ꯁꯥꯡꯉꯦꯕ ꯏꯃꯥꯅ ꯂꯤꯗꯣꯏꯁꯦ ꯑꯩꯒꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛ ꯄ꯭ꯔꯚꯨꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯗꯥꯏꯔꯦꯛ ꯄꯤꯌꯦꯕ ꯑꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯂꯧꯁꯤꯟꯖꯕꯅꯤ ꯁꯪꯕ ꯃꯇꯝꯗ ꯑꯩ ꯕꯥꯏꯕꯜ ꯄꯥꯏ ꯍꯧꯖꯤꯛ ꯑꯩ ꯕꯥꯏꯕꯜ ꯄꯥꯔꯕ ꯂꯣꯏꯔꯒ ꯅꯍꯥꯛꯀꯤ ꯄꯥꯎ ꯇꯥꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯊꯥꯒꯦ ꯇꯧꯗ ꯐꯣꯟ ꯇꯧꯕꯅꯦ ꯁꯨꯃꯥꯏꯅ ꯏꯁꯣꯔꯁꯤꯕꯨꯁꯨ ꯌꯥꯝ ꯊꯥꯖꯖꯩ ꯑꯩꯅ ꯑꯗꯨ ꯏꯕꯨꯡꯉꯣꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥꯅ ꯑꯗꯨ ꯀꯩ ꯋꯥꯔꯤꯁꯤ ꯌꯥꯝ ꯁꯥꯡꯉꯤ ꯑꯗꯨꯅ ꯅꯪꯒꯤ ꯊꯕꯛ ꯀꯩꯅꯣ ꯇꯧꯕꯅꯤ ꯃꯔꯛꯇ ꯁꯨꯝ ꯇꯧꯔꯛꯀꯦ ꯅꯪꯁꯨ ꯄꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕ ꯍꯣꯏ ꯃꯃꯥ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯄꯥꯏꯖꯒꯦ ꯃꯃꯥ ꯑꯧ ꯌꯥꯝꯅꯅꯦ ꯃꯃꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯤ ꯃꯃꯥꯀꯣ ꯑꯧ ꯑꯩꯅꯁꯨ ꯊꯥꯒꯠꯂꯤ ꯍꯟꯅ ꯊꯥꯒꯠꯂꯤ ꯏꯁꯣꯔꯁꯨ ꯊꯥꯒꯠꯂꯤ ꯏꯕꯨꯡꯉꯣꯕꯨꯁꯨ ꯊꯥꯒꯠꯂꯤ ꯃꯥꯅꯤ ꯃꯃꯥ ꯏꯁꯣꯔꯅ ꯃꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯌꯦꯡꯕꯤꯌꯨꯀꯣ ꯃꯃꯥ ꯉꯁꯥꯏꯒꯤ ꯃꯃꯥꯒꯤ ꯑꯉꯥꯡꯗꯣ ꯃꯥꯅ ꯂꯩꯈꯤꯗꯕ ꯇꯥꯔꯒꯁꯨ ꯃꯃꯥꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯈꯤꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯇꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯅ ꯑꯃꯨꯛ ꯇꯥꯏꯕꯪꯄꯥꯜꯗ ꯐꯪꯅꯗꯕ ꯑꯩꯈꯣꯏꯒꯤ ꯏꯪꯊꯕꯁꯦ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯥꯕꯒꯤ ꯍꯔꯥꯎꯕꯁꯦ ꯐꯪꯈ꯭ꯔꯕꯅꯤ ꯃꯃꯥ ꯆꯨꯝꯃꯦ ꯑꯗꯨꯒ ꯑꯩ ꯗꯥꯏꯔꯦꯛ ꯂꯧꯁꯟꯖꯩ ꯑꯗꯣ ꯑꯗꯨꯒ ꯃꯃꯥꯖꯤꯉꯣ ꯃꯃꯥꯒꯤ ꯑꯉꯥꯡꯅ ꯍꯥꯏꯔꯝꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯑꯁꯤꯒꯤ ꯌꯨꯝꯁꯤꯗ ꯂꯩꯌꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯀꯟꯕꯤꯌꯨ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯐꯣꯇꯣ ꯊꯦꯠꯂꯝꯃꯤꯗꯣ ꯌꯥꯝꯅ ꯃꯗꯨꯗ ꯃꯃꯥ ꯑꯔꯊ ꯏꯁꯣꯔ ꯁꯥꯈꯤ ꯃꯥꯅ ꯊꯦꯠꯂꯝꯃꯦ ꯑꯩꯅ ꯀꯨꯔꯨ ꯂꯩꯅ ꯌꯦꯡꯉꯦꯕ ꯑꯗꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯅ ꯂꯧꯁꯟꯖꯔꯦ ꯍꯧꯖꯤꯛ ꯑꯩ ꯀꯅꯥꯒꯤ ꯃꯋꯥ ꯂꯧꯗꯦ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯂꯛꯅꯕꯁꯨ ꯌꯥꯎꯏ ꯐꯥꯒꯤ ꯇꯧꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗꯣ ꯇꯧꯖꯁꯅꯨ ꯑꯩ ꯀꯔꯤꯝ ꯁꯥꯎꯗꯦ ꯃꯃꯥ ꯇꯧꯖꯁꯅꯨ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯣꯔ ꯂꯩꯀꯣ ꯃꯃꯥ ꯃꯥꯅꯦ ꯃꯣꯏꯅ ꯍꯥꯏꯔꯤꯗꯨꯁꯨ ꯉꯥꯡꯉꯤꯗꯨꯁꯨ ꯃꯣꯏꯅ ꯈꯪꯖꯗꯅ ꯇꯧꯏꯅꯤ ꯃꯣꯏꯗꯁꯨ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯍꯦꯛ ꯊꯣꯛꯄꯗꯅꯦ ꯃꯃꯥ ꯃꯣꯏꯁꯨ ꯀꯞꯄꯒ ꯑꯩ ꯈꯪꯉꯝꯗ꯭ꯔꯦꯅꯦ ꯏꯁꯣꯔ ꯍꯥꯏꯅ ꯍꯥꯏꯔꯛꯇꯣꯔꯤꯃꯤ ꯃꯃꯥ ꯀꯣ ꯑꯩ ꯉꯁꯤꯁꯨ ꯀꯣ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯂꯧꯕꯨꯛ ꯂꯩꯌꯦꯕ ꯂꯧꯕꯨꯛꯁꯤꯗ ꯆꯠꯂꯒ ꯑꯩ ꯄꯥꯝꯕꯣꯝ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯍꯥꯡꯉꯕ ꯑꯇꯤꯌꯥꯗ ꯋꯥꯔꯤꯗ ꯌꯥꯎꯕ ꯑꯁꯦꯡꯕ ꯋꯥꯔꯤꯁꯦ ꯑꯩꯅ ꯏꯁꯣꯔꯗ ꯅꯤꯖꯩꯌꯦꯕ ꯑꯩ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯀꯣꯛꯄꯤꯈꯤꯕ ꯏꯕꯨꯡꯉꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯄꯥꯕꯨ ꯑꯩ ꯊꯃꯣꯏꯁꯦ ꯆꯦꯠꯅ ꯀꯣꯟꯖꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯦꯞꯈꯤ ꯉꯁꯤꯃꯛꯁꯨ ꯑꯗꯨꯝ ꯑꯗꯨ ꯏꯃꯥꯁꯨ ꯕꯥꯏꯕꯜ ꯑꯃꯗꯤ ꯑꯗꯨꯝ ꯄꯥꯖꯔꯤꯌꯦ ꯑꯗꯣ ꯌꯥꯝ ꯊꯥꯒꯠꯂꯦ ꯏꯕꯨꯡꯉꯣ ꯃꯔꯛꯇ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯏꯃꯥꯒ ꯍꯣꯏ ꯃꯃꯥ ꯑꯩ ꯁꯣꯏꯗꯅꯅꯦ ꯑꯩꯁꯨ ꯃꯃꯥꯗ ꯐꯣꯟ ꯇꯧꯖꯔꯛꯀꯦ ꯃꯃꯥꯅꯁꯨ ꯑꯁꯪꯕ ꯃꯇꯝꯗ ꯇꯧꯕꯤꯔꯛꯎꯀꯣ ꯃꯃꯥ ꯑꯗꯣ ꯇꯧꯖꯒꯦ ꯃꯃꯥꯒ ꯑꯩꯒ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯃꯥꯅ ꯏꯁꯣꯔ ꯈꯪꯖꯔꯛꯄꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯈꯔꯁꯦ ꯑꯩ ꯃꯊꯪꯒꯤ ꯑꯩꯅ ꯃꯊꯪꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯌꯨꯇ꯭ꯌꯨꯕꯇ ꯁꯦꯝꯕꯗ ꯑꯁꯤ ꯑꯣꯏꯅ ꯑꯞꯂꯣꯗ ꯇꯧꯔꯨꯔ ꯃꯃꯥ ꯌꯥꯔꯗꯤ ꯑꯩ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨ ꯋꯥꯍꯩꯒꯤꯗꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯦꯀꯣ ꯁꯦꯟꯇꯦꯟꯁ ꯍꯣꯏ ꯑꯁꯤꯒꯤꯁꯦ ꯃꯃꯥꯅꯦ ꯑꯁꯤꯒꯤꯁꯦ ꯃꯊꯪꯗ ꯑꯃꯨꯛ ꯁꯦꯝꯕ ꯌꯥꯏ ꯃꯃꯥ ꯑꯍꯥꯟꯕꯒꯤꯁꯤꯗꯤ ꯃꯃꯥꯅ ꯏꯁꯣꯔ ꯈꯪꯖꯔꯛꯈꯤꯕ ꯃꯇꯧ ꯀꯔꯝꯅ ꯏꯁꯣꯔꯅ ꯃꯃꯥꯕꯨ ꯀꯧꯊꯣꯛꯄꯤꯔꯛꯈꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯃꯃꯥꯗ ꯃꯇꯝ ꯑꯃꯗ ꯂꯥꯡꯇꯛꯅꯔꯝꯕ ꯃꯃꯥꯀꯣ ꯑꯩꯁꯨ ꯈꯪꯉꯦꯕ ꯌꯦꯡꯉꯣ ꯃꯃꯥ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯄꯣꯛꯆꯔꯤꯕꯤ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯥ ꯑꯅꯤꯃꯛ ꯂꯩꯔꯛꯇꯕ ꯃꯇꯝꯗ ꯃꯇꯝ ꯆꯥꯗꯅ ꯂꯩꯔꯛꯇꯕ ꯃꯇꯝꯗ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯉꯥꯎꯋꯦ ꯑꯩ ꯈꯪꯉꯦꯕ ꯃꯃꯥꯀꯣ ꯌꯦꯡꯉꯣ ꯃꯃꯥ ꯑꯗꯨꯅꯤ ꯃꯃꯥꯒꯤ ꯂꯥꯡꯇꯛꯅꯔꯝꯕꯁꯦ ꯑꯗꯨ ꯏꯁꯣꯔꯅ ꯂꯧꯊꯣꯛꯈꯤꯕꯗꯣ ꯃꯃꯥ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯑꯩ
ꯅꯤꯡꯁꯤꯡꯍꯟꯗꯕ ꯉꯝꯃꯦ ꯑꯗꯨ ꯅꯤꯡꯁꯤꯡꯉꯒꯁꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯤ ꯌꯧꯗ꯭ꯔꯦ ꯏꯁꯣꯔꯅ ꯑꯩ ꯏꯆꯥꯅꯨꯄꯥꯕꯨ ꯀꯟꯕꯤꯔꯦ ꯍꯥꯏꯕꯒꯤ ꯑꯩꯕꯨꯁꯨ ꯀꯟꯕꯤꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯃꯥ ꯏꯪꯊꯕꯁꯤ ꯃꯃꯥ ꯌꯦꯡꯉꯨ ꯑꯁꯤꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯅꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯃꯥ ꯕꯥꯏꯕꯜꯗ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕ ꯃꯄꯨꯒꯤ ꯂꯥꯏꯔꯤꯛꯇ ꯕꯥꯏꯕꯜꯗ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯕ ꯁꯥ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯁꯥ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯑꯩꯅ ꯅꯈꯣꯏꯕꯨ ꯄꯣꯊꯥꯍꯟꯒꯦ ꯍꯥꯏꯔꯤꯁꯦ ꯃꯃꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯆꯕꯁꯦ ꯑꯩꯈꯣꯏ ꯄꯣꯊꯥꯕ ꯐꯪꯉꯤ ꯉꯁꯤ ꯃꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯨꯟꯁꯤꯗꯣ ꯃꯃꯥ ꯏꯁꯣꯔꯁꯦ ꯈꯪꯉꯝꯗ꯭ꯔꯤꯉꯩꯗ ꯃꯃꯥ ꯁꯨꯃꯥꯏꯅ ꯂꯩꯕ ꯉꯝꯃꯝꯗꯦꯀꯣ ꯉꯝꯗꯗꯅ ꯀꯅꯥ ꯇꯨꯝꯃꯦ ꯌꯥꯗꯦ ꯆꯥ ꯌꯥꯗꯦ ꯅꯨꯡꯗꯥꯡꯒꯥꯁꯦ ꯁꯣꯔꯣꯛꯇ ꯆꯠꯂꯦ ꯑꯉꯥꯎꯕꯤꯗꯧꯅ ꯑꯩꯁꯦ ꯌꯦꯡꯉꯨ ꯃꯃꯥꯗꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯃꯥꯗ ꯏꯪꯊꯕ ꯂꯩꯔꯤꯁꯦ ꯏꯪꯊꯈꯔꯦ ꯃꯥꯅꯤ ꯃꯃꯥ ꯍꯦꯟꯅ ꯏꯁꯣꯔꯅ ꯃꯃꯥꯕꯨꯁꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨꯀꯣ ꯃꯃꯥ ꯃꯃꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯑꯁꯤꯅ ꯊꯥꯖꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯒ ꯊꯥꯖꯕꯁꯤꯡꯗ ꯍꯦꯟꯅ ꯄꯥꯡꯒꯜ ꯍꯥꯞꯀꯅꯤ ꯃꯃꯥ ꯀꯣ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯡꯒꯜ ꯐꯪꯉꯤ ꯃꯃꯥ ꯑꯗꯣ ꯃꯃꯥꯅꯁꯨ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯅꯆꯥꯒꯤꯁꯨ ꯍꯥꯏꯖꯕꯤꯌꯨꯀꯣ ꯃꯃꯥ ꯑꯩꯁꯨ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯖꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯃꯃꯥꯅꯦ ꯇꯧꯖꯒꯦ ꯃꯄꯨꯒꯤ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯀꯥꯎꯖꯗꯅ ꯑꯩ ꯄꯨꯟꯁꯤ ꯂꯣꯝꯖꯒꯦ ꯏꯃꯥꯅ ꯍꯣꯏ ꯃꯃꯥ ꯑꯩꯒꯤꯗꯃꯛꯇꯁꯨ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯌꯨ ꯃꯃꯥꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯖꯒꯦ ꯃꯃꯥ ꯏꯆꯥꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯍꯦꯟꯅ ꯃꯪꯒꯣꯜ ꯑꯣꯏꯗꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥꯅ ꯍꯣꯏ ꯃꯃꯥ ꯊꯝꯃꯦꯀꯣ ꯍꯣꯏ ꯃꯃꯥ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤꯀꯣ ꯑꯣ